Bangalore da leba Kickstart Football Club da football tamhangani haiduna namthak tawduna sanori kuntra mari dagi lupa lakh tara humdoi henbagi selfam laukhraga lotkre haina apunba Football Parents Association Manipur gi President Thingmaijam Susila na phongdokre wafam asing asi major khoda leba Manipur Press Club ta pangmi singu na bama da phongdokhibani mahna makha taraduna hai poirei lamdam Football Academy na state asigi district ayam badagi lakpa pikleba angang sing yauna football sanaba pamjaba sanori kuntra mari bu Kickstart Football Club da football tamhangani haina Thazaba piduna tawbung khokta leba TH Birchandra Singh Football Academy da numit ni oiba trial amasu sarau yan khe thawdok asida chenari ba mioi sing adodi thawbal da leba poirei lamdam Football Academy ki mapu ngangbam Surchandra mahaki loina bi memory amasung masanupa kadamjit ni haire trial duna final trial oibana soidana Kickstart Football Academy da khallagadabani haibagi thazaba piduna sanaroi amamamdagi lupa lising kuntra dagi horoga lupa lakh ama henbagi selfam kaya lokhe Maduki tungda chaliba sahi asiki February 19 da Bangalore da kadamjit hariba mioi asina sanori kuntra mari adu pukhibani mafam adu yorwa matamda hariba sanori kuntra mari adu makha taba trial selection yamna watli haiduna sanori singda khangal lake makha tana sanori sing trial selection yawnaba hotnabada sel thumgi khudong chadab kaya mayoknabana trial section yawbungam khide atubo sanori kuntra mari ge manungda supnatagi sanori amakhakti trial section yawduna Football Academy aduna loksinke aduga atai sanaroi sing aduna upai laitabadagi sahi asigi March 10 da Imphal tholoke masina maram oiraga sanaroi sing su pukning wakal nungai taba pokhanduna makha tana football sanaroi haiduna ngasi fawba leire matam adudagi haunduna sanaroi singi mama mapa singna poirei lamdam Football Academy gi mapu ngangbam Surachandra amade mahaki loina bi memory amasung machanupa kadamjit unaduna sanaroi singi career manghanbagi matangda wari sanaduna loksin khiba senfam sing adu handopina bahai saki atubo selfie gani haina thajaba piram laga mama mapa oiba singda phajadaba wahai wata season rakhe lenga amadi lop singna yeng changbiduna sanaroi singi career manghali ba miyo asibu phabiduna serak bibiyo haina mahna makata ke Naji chana jam pamjaba ngang sing do aji moigi moren down tawdana angang sing che bubon chana u haiba bukya daba mapan thu hai bu angang che class 10 tamba yawi ado class 6 7 da tamba angang macha yawi tase Manipur di chure khoi gi angang sing chalibe ukhun dagi chandien dagi chuchampur dagi akoi thauban dagi ai samak kaisam thong ai imanabi akoi iche wakathen boina buk chura khoi Manipur pumba chigi angang mayam se moina pubi khraga moina khadrak matrak tawraga paisa sing aji khongatlaga kadamji haiba angang ase sina mana kadar tawraga angang sing aji pubiraga chanaraga kadar chanaraga angang sing thadok pire aduna akoi tasena paisa sing aji hantok pi oiduna akoi moi mayumda matam leibaki bita akoi chachaba matam ta paisa hantorakpagi mauta moina khanaba akoi phuba chaiba akoi tasena yaure khara di khanare paisa sing adu hantok pai mauta adu moi hajik su yumda leite moi lot khare hajik moi gi lot khaba matung sida akoi na tasena akoi parents sing che lam lei ta lai ra banga tani macha sing asi gi demukta akoi phana bagi demukta anga sing chi bu tasena thajabani lei ta tawraga adu moi che athubu matamda akoi phabi duna parents sing chi gi pacha lobi ki paching do hantok pi ro